ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯊꯥꯔꯠ ꯃꯦ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯗ ꯊꯥꯔꯠ ꯃꯦ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯍꯔꯁꯦꯜ ꯇꯧꯖꯕꯅꯤ ꯍꯌꯦꯡꯁꯤ ꯌꯥꯏꯔꯤꯄꯣꯛ ꯀꯣꯛꯇ ꯑꯍꯥꯟꯕ ꯁꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯂꯩ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯅꯠꯇ꯭ꯔꯒ 9 ꯑꯗꯨꯋꯥꯏꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯒ꯭ꯔꯥꯎꯟꯗ ꯂꯩ ꯑꯗꯨꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯈꯣꯡꯕ ꯑꯩꯈꯣꯏꯒꯤ ꯅꯤꯂꯆꯟꯗ꯭ꯔ ꯑꯐꯥꯎ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯌꯥꯝ ꯌꯥꯎꯔꯤꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯐꯥꯎ ꯑꯐꯥꯎ ꯑꯥꯔꯇꯤꯁ ꯌꯥꯝ ꯌꯥꯎꯔꯝꯃꯤꯅꯦ ꯁꯤꯗꯤ पैसा ये नहीं पैसा ये नहीं hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn